Bharat Kumba Khetnaba Jati Mayam Amadi Dharma Mayam Masing Yamna Ladiba Lebak Asida Politics Tauba Luchingba Oibasi Araiba Natte Haina Chief Minister N. Birena Pangthokhre Wafa Masing Ase Manipur Secretariat South Block Men Conference Hall da Hanagi Prime Minister Oiramba Rajiv Gandhi ke Humfutra Nipan Suba mapok kuman kamari linina Pangthokpa Sadbhavana Diwas Thouram Manipur Minister, MLA, Chief Secretary, DG, Security Advisor Yauna Civil Amadi Police ki tongan ba masak naiba myoy sing so sarokya ke Chief Minister N. Birena Makhatarduna ngasi apunba Bharat ama semlaklaga Prithvi da saktak pangamliba asigumba Dharma amadi jati gi khetnaba leiba mayam asi amato oina punsilaga leihalaga madugi chanaba Constitution niti niyom kayadu Same lakanda Prithvi da Khwaidagi Chauba Democratic Country oina mapangal leiba leibak ama oina utpa. Miyamgi fanaba khanba haibasina afaba amadi athoiba wakhalon oigani haibasi Rajiv Gandhi ki achetpa thazaba pirami. Maramasina khetnaba mayam punsinduna semba aikhoigi leibakta asigumba palan thoramasi pangthokpagi wahan thokle heli haina miyamna launei. Apunba mapangal kanba leibak ama thamnaba honabada leiminariba miyamgi marakta afaba wakhalon sagatminaduna punna chatminaba changi loinana leibak amadi miyamna nungsi chanana leibada amadi chaukhatpada matamatamgi luchingkiba miyoi asanba mityeng achan miran naidana luraba tanjada achumba warep lauba ngambagi magundu leader singda leikhe Maramasina jati singi marakta nungsi chanana tangdu leitaba amadi apunba saktam ama sagatpada ngasigi palanasi pangthokpani Masigumba yamna maru oiba numit asida miyamna leibak asigi Sadbhavana Diwas ki wasak lauduna lakli ngasisu laugadoriba wasak asina jati asigi amato oina wakhalonda mateng oigadoribani Palanasi karigidamak pangthoklibano haibadu miyamna ningthina khangfam thoki malemgi chaukhatpa leibak singi marakta ama oiriba aikhoigi leibak asidasu pamdaba thodok sing hek thoktaba natte thodok aduna mamal yamlaba punsi lanthum kaya manghandaba natana amana amada tungkoina thajanadaba machak oiheli masina chaukhat lamjelda tapthabada natana apunba Bharat ama sagatnaba honabada khurau thanghandaba natte Malemgi chaukhat lamjelda yauge hairabadi Kanglup Furup khaktagi oiba apikpa wakhalon thadok patai haina makhatana phongdokhi Oksi ko mayam punna kasi honabadagi namoina center da library leaders singi 24/7 monitor support guidance Honorable Prime Minister Modi ji Honorable Union Home Minister Amit Shah ji laiba mituk puling hebta yengiri ba sigi damta sopre appreciate tawi aduna makoina to wili ba moina guide to wili ba moina support to wili ba marasida koina kunama ekoi mark laiba differences Objective political difference kanna da matam nate Objective da koi masen amaga kunna da matam nate akoi masen amato e mang tunsina kada Manipur peace hanjala pa amadi Manipur se hana no development bi lambi da mang da kuba haida sigi issue ani si da point ani sa koi kunna sabni ro matam ne